तसेंगना असम राइफल नियम चुमना थबक तौ तारगदि हुजि बफर जोन हाइदना मैतै अमसुंग कुकी चंगबा यानदना लेबा पोसे सरोने न्यूट्रिएंट दा लेबो तारगदि लेरिबा पोसे बफर जोन थमोय केदबै थमदोनो अखोय लेरिसिनी चिंगदसो अखोय लै तमदसो अखोय लै अखोयना लोयमा नोय नोयगी नफमदा हंजलनबा हुजिति नॉर्मल सिदा लेगदमनि हाइदना अदुगुम स्टेप अमसु लोखलपो उदे सेंटर अमसुंग स्टेट न कैसु तौदबा अदुगा अखोय स्टेट सरकार दस ममांगदगी हाइजरप मतमदा ए हाइखरे तौग्रे हारगा चेंज तौथोकनरनी बॉर्डरगा अदुगी अतै फोर्स लागा दु सेमदोक सेमदिन तौनरनी हारगा सुवसिबौ तौदबा अदुगा असम राइफल नदी तसेंगना कुकी गी लंबी से तसेंगना मतेंग पांगे हाबदी हुजी गेंगो खोय सोना कंदा तंपाकलोमदा खोयदि माइकै मरी पुरा थिंगागा लेरिबा इम्फाल गी सिगी एरिया सिदा ngaisal abani aduga moidi ason wangmada chingkhong wangmada moidi sem lambi semaga kangpopi kari kra loi chatpa yare chochampu den kangpopi chatpa ya lambi semaga lere akhoi dinga si yengu jiri da awaba ta bodo mama singna chatke haraga su lairaba leitaba ngatani na kari gumbi umta upai leita lere kaigino habdi lammakha gi lambi duna chatpa ya bo ragadi kaino kha tawgada posu leite flight te kaida chatpa habdu su khoi gi matik chaba pot oidabani na haidana maina dum leiraba aduga asam rifle sina nan ngarang makta su DG naga tholaiba pot akhoi gi kanoni mof ni aduni ka haba pot to yam reasonable oide maramdi handak more da January thada thokiba thodo akhoi gi state ki police officer sidana adudagi aduda sifoi ani sidana khotana tawdana mayam ama victims ugrabani kukina moi masagi gairi mamam makta dabok da khamjan khotsan dana tawro potuda rang DG naga haira pawafam madu yamna khoi taseng na haibada sir madu khoi sorry ni madu gi poto taseng na reasonable oide one sided ta thabak to mong adum mali rangi wahi wata dusu aduga sir na habi matamda akhoi gi cookie area haiba means kaino sir di fauji da lebani uniform ni cookie area haiba poto taseng na nuaite adu sokpudi manipur state ta akhoi ni equivalent thabak to haiba wahi do haibi gadamni adu di area se taseng na asam rifle na khaidok pirabra taseng na asam rifle na niyom chumna thabak to targadi huji buffer zone haidana maitai amasung cookie changba yanadana leiba pose sarone nutrient da leibo taragadi leiriba potse buffer zone thamoy kedobai thamdoino akhoi leirisini chingdaso akhoi lei tamdaso akhoi lei akhoi na loima noi noigi nafamda hanjalanba hujiti normal sida legadamni haidana adugum step amasu lokalpo ude changba yaro state force bawda changba yaro sugunugi migi state force ki police station mamangda thokiba thawdo madu akhoi fake video ni ka haibadudi madu nuaite aduna maram oiraga handak akhoi na mama singna phambi base haji assembly date 31st tegi hawdoni state assembly aduga huji su parliament su phambi banina ani maksida hojiki oireba asam rifle ki pot se resolution aba loba thabak tawragana equivalent tawbiu natragana akhoi manipur state sidagi asam rifle tanthokpa haiba pot sigi mi famne ngasi famisi